इमेज पावरमें ताबिरिबो ख्वाइपुन मपुरी ना नावरेम ना अहन बमक्तदा तराम नौकचरी लोइनना खुरुमजरी मसिगी मरोइबो पावदा निफु तरुलक सुबा मणिपुर प्रेस क्लब की फाउंडेशन डे थौरम IPR की मिनिस्टर थोंगाम बिसोरजिना अथोइबा मीठुंग ओइदुना पांगथोखरे चीफ मिनिस्टर एन बिरेन लेखिद्रबा NDRF की एन बिनोय की मयुमदा चतुना इमुंग मनुंगा उनखरे लोइनना कक्चिंग असेंबली कंस्टिट्युएंसी की MLA ओपकी थौरम पांगथोकबा यारोय हाइबगी इरांग थोखरे मपुंग ओइबो पावमु पिजरी Information and Public Relations IPR Minister Thongam Bisorjitna Directorate of Information and Public Relations na approve tauraba journalist yankai taret ki pension book sing kusinakre hairiba pension book sing ado Manipur Press Club ki ngasi pangthokhiba nifuga taruklak suba Foundation Day gi thauramda athoiba mithunglen oikiba IPR Minister Thongam Bisorjitna All Manipur Working Journalists Union gi General Secretary da kusinakibane Manipur Press Club की ऑडिटोरियम दा पांगथोकपा थौरमादुदा एग्रीकल्चर वेटरनरी एंड टूरिज्म मिनिस्टर ओइनाम लुखोई एजुकेशन फिशरीज एंड कदा मिनिस्टर सोरोखाइबम राजेन IPR कमिश्नर M Joy Singh IPR डायरेक्टर H बालकृष्णा एडिटर्स गिल्ड मणिपुर की प्रेसिडेंट खोगेंद्र खोमद्राम All Manipur Working Journalists Union की प्रेसिडेंट बिजोय कक्सिंग ताबम अमदी अतै मियोय क्यासु सरुक याखे ngasi thauramgi athoiba mithunglengi warol piraduna minister Thongam Bisorjitna hai democracy da pillar ahum lei adubu media asi mari suba pillar ni haina longnai lenga ki maruoiba achievement ti miyam amadi lenga ki marakta leiriba gap adu samjinduna santi purakpada mateng pangbani santi leitrabadi chaukhotpa leiroi haike Minister na makha takibada ikai khumna ningai oiraba chief minister su mamangda media fraternity dagi lakhi maramasina mahakna media gi ichilinau singi belu amadi maroiba sing ningthina khangi Manipur State Journalist Welfare Scheme asi media gi ichilinau singbu pukning thawatnabagi damaktani handakta journalist singi pension amount adu lising mari dagina lising nipal da amadi family pension na lupa lising ani dagina lupa lising mangada hengatkhre Pension scheme asidagi chahi nifuga mangagi mathakta leiba media gi mioising konsindribagi matang sidasu kupna yengsinge haina minister na thajaba pikhi Journalist ki welfare scheme hudu pi gse simol asawba encouragement amani ja ithamjagane mo sima sida sunatana akoi pension scheme ngasi ngasi mok leibo si akoi leiba lopa lesing mari degi lising ni pan to je double he kale ni mo si hoi mayam na apa ma lising dara o helu adu o helu habna matam matam ki oiba lakani program phe phong matam da akoi leiba koi paisa leiba leitab ki wapum to ganda as nungthen ki khabar se si su maru ko gadam ni ko haida every jaga khodi makta every tabada khodi makta kono bar function tabada tabada makoi ki pi gadam ni hai kana half page oraju quarter oraju full oraju moi loi pe ko ai isana check to mo si because baram di apik pa chaw gi wapum na tena apik apik to punja laga chaw ko na moire ni apik pu yaw ga chaw ma ka sem yaw na te Juko da mai kanbagi mathau tawba chakhiba ngarang lekhidraba NDRF ki personnel and binoy gi yumda Manipur gi chief minister and birenna chatuna imung manunga unakre amadi Manipur government ki maikaidagi lekhidrabagi imung manungda matik saba compensation pinana naba khannari haiki hauji juko da mai chaliba asi mapung fana muthatpada numit kharaniga changkhigani mafam aduda mai muthatpada tengbangna ba Assam Rifles ki anoba team amasu yausinkre haina su chief minister na haiki And it is really a shock news. Mr. Jeevan, who is also help from my constituency and my relatives, has been expired in the on duty to douse the welfare at Jukobheli. I convey my deepest condolence to his families and the relatives, and the government will look into to provide appropriate compensation for the disease as well as to rehabilitate his family.
Manipur da haukiba pung kunmari asida general population degi mioi humfuga manga Central Armed Police Force CAPF degi personnel ama apunba mioi humfuga taru nauna COVID-19 positive oiba thengnare mioi kunmapal na discharge tawkhre haukiba pung kunmari asi COVID-19 na maram oiraga mi sikibagi paw leite nauna positive oiraba sing adu Imphal West da taraga mapal RIMS Ras Medicity amadi Bavina Diagnostic da mari Jenims da kunga humdoi maipakpi da ahum Silmet Chuchanpur amadi Tamenglong da amamam Siza Hospital da taruk thengnaki COVID-19 positive oiraba singi damakta lokhatpham thokpa medical precautionary measures sing lokhatkre hauji status da leiriba COVID-19 confirmed case masing lising kungani pal chamari marifuga mari sukre sikiba migi masingna chahum humfuga humdoi recover tawkibana lising kunga taret chatruk nifuga nithoi amadi active case masingna chamari humudraga mapal oiduna status gi recovery rate chada Maudraga Tare Dasmik Suino Marida Lady Primary Health Center Morena Sindunanga CPAC Moreda Nomayoiba COVID vaccination gi training program ama pangthokre ngasi gi training program aduda Primary Health Center Moregi MO in charge Dr. KH Santi Kumar amadi PHC Moregi Block Program Manager M Jogesh Kumar Anina Asa Worker Angalwadi Worker PHC gi Health Staff Singa Logadaba magi thodang singi matangda marik chumba wafum kaya thamki Manipur gi border town Moreda Tainaba Indo-Myanmar border gi friendship gate number 1 Iron Bridge amadi gate number 2 ani ase hangba leitre panbayai Myanmar gi Tumu town gi district administrator Mr. Kweo Win Ona mamangi chahi 2020 gi December 31 da order ama thoktuna Myanmar side ki oina 2021 gi January gi kuntra mathoi fawba COVID-19 lecture asina maram moiraduna hairiba Indo-Myanmar friendship gate ani ase hangdokhiroi haikeba lekhrabani Kaksing Assembly constituency gi MLA Mayang Lambam Rameswar bu MLA oirakpagi harau taramna ongnaba thaurang tawrakpada miyamna yaroi haina athingba pirakpadagi irang thokre ngasi Kakching district ki Kakching Turel Wangma Manarai parengda leiba Turel Wangma community hall da Kakching SC gi MLA Rameswar bu sogatpa lekai adugi mioi singna hall aduda MLA Rameswar bu ongnaba thaurang pangthongnaba honaki nakallamaromda nupi nupa mioi kharana amuk mafam aduda MLA Rameswar bu okpagi thauram pangthokpa yaroi haina athingba piki numit kharani gi mamangdagi asigumlaba phibam amada lakpa yai haibagi chingnaba leibana district administration Kakching gi maikaidagi ahenba police ki team kaya mafam aduda ngasi ayuk anganbadagi hauna ngak senduna leikhi hairi ngasi nungthil pung amarom tarakpa matamda MLA Rameswar mafam aduda thunglabada mafam aduwaida leramba nupi singna Post Kingduna irang sagatpa horaki amadi Maikei Kayadagi nupi nupa MLA Rameswar Community Hall aduda changhanba yaroi MLA Rameswar hankro haina law khongduna yomsilakhe Kakching District Police ki nupi yawba police personnel singna miyam adubu laksinaba yamna kanna honaki miyangni irang adu laksinaba honabada police na tear gas sel ahum mari kaptuna tankhai tungda miyam adu police na laksinduna Thamlaba tungda MLA Rameswar bu asoi angam thoktana ba SP Kakching Victoria yenkomna luchingba police ki kangbu amana akanba section thawranga loinana ngak senduna mafam adudagi handokhi ngasi Kakching Turel Wangma community hall da pangthokani haina tawriba MLA Rameswar opagi thawramadu karigidamakta thinglibano haibagi matangda Turel Wangma community hall gi management committee gi vice president yenkom Sarat Chandrana paumi singda phongdorakpada hall asida political party ga mari leinaba meeting na singba pangthokpadagi committee na kumna khanaraga matamgi matungena ayaba natragana yadaba du lepane mikhal naksilakpa amadi lekai asida leiriba miyamgi khoisaunaraba kaya ama leibana MLA Rameswar bu okpagi thawramadu ayaba piba ngamloi haina hanana lekai aduge BJP gi workers singna hall waiba lakpada ayaba pikhidrabani district magistrate nasu ngarangdagi mafam asida CRPC 144 gi makhada athingbasu thamkrabani adubu namfu hapuda CRPC gi athingba adu thugaiduna MLA Rameswar na mafam aduda sangsilakpadagi khoisaunaraba miyamna hall asigi akoibada sangsilaktuna ngasigi thawdo adu thokibani haina phongdorakhi Amaromda ngasi MLA Rameswar na ngasi thokiba thawdo adugi matangda paumisingda phongdorakpada BJP na lengak pairakpa mahakna Kakching Assembly constituency gi anoba MLA ama oirakpa asida ngasi Kakching Turel Wangma ward number 5 ki BJP gi thaumising amasung mahakpu nungsibiba mioi singna mahakpu
harau taramna okpigani hairakpa amadi mahaknasu hanagi Congress ki MLA na tauramdraba chawkhot thaurangi thabak khara project khara lauthoknaba changsinjakibani adumoinamak hana MLA oiramba Surchandrana mahaki worker kharaga nupi kharaga da thousinduna chawkhot thaurangi thabaksing amasung project adu lauthohandana naba honakhiba thawongni mahakna MLA oringaida mafam adugi committee ama semjillaga sinaramlaba adubu lengaki oiba hall haibadi lengaki senthang thadaraga sakiba hall asida mahakpu oknaba honaba adu hanagi MLA Surchandrana athingba pihanba haibase laibak chibani MLA haibasidi miyamgi yaifanaba thabak tawgadawani party gi khenaba thamdana thabak tawjage khanbada asigumla thingba pirakpa haibase yamna nungaitaba amasung laibak chibani laujai haina phongdorakhi Kakching district ki Kakching Mahadeva local DSA ground maningda Yaisa Sports Arena haina mingthonba artificial turf sanabung macha ama ngasi sangakhre sangabagi thoramadu mayanglambam Ramesor MLA Kakching Assembly constituency na athoiba mitung Pokrambam Raghu partner Yaisa Sports Arena na thoramapu Kengu Yuringla DC Kakching amasung Victoria Yenkom SB Kakching anina akhanaba mitung singwaina sarukyakhi Thorongi wahodok piraduna Yaisa Sports Arena asigi semgatpagi matangda partner ama oiriba KSS Dharmadas Kakching mayai leikaina phongdorakhibada football bu pamjaba angang kaya naha kaya amadi mioi kaya da nongjunungsa ayuk nongchil amadi numidang khaktana sanaba yaba mafam ama semgatpa mathau tai haina semgalakhibani chahi nauriba angang singbu chang naiba football gi coaching piduna afaba footballer puthokpa duga football ningthina sanaraba sanaroi singna nongju thagi matamda football practice tonginglabasu leikai gi club ki leiriba sanabung singdadi leikhom thokpana yadabagi awaba kaya leirabasu mafam asidadi madu leiraroi private ki natragana lanai gi office kaduna dukan famduna ayuk nungthilda thabak tawruba aduga hanjilakpada hakchang sajeloina mioi khara pullaga ahangba ayuk nungthil natragana Numidangi matamda ngaihak football sananinglabasu mafam asida laktuna sanabagi khudongchaba pigadoribani mapungoina Yaisa Sports Arena asina Manipur gi kha maikeida leiba football sanaroi singda football gi lamda mai pakpa sanaroi ama ohenaba honabada inot hablagani haibagi thajaba lei miyamnasu achouba mateng pangbiduna Yaisa Sports Arena ase kuina sangna miyamgi Thogol Tauduna afaba footballer kaya puthokpada mating pangbiyo hainasu phongdorakhi Athoiba mitungi warol piraduna MLA Ramesor na hai ngase mafam asida masak nairaba sports arena ama thamba sina afaba sanaroi kaya puthokpada mating panglagani haina phongdokhi North East ki state singda ahanba lenga ki hospital oina RIMS hospital da hospital asigi Department of Transfusion Medicine da NAT laboratory molecular screening system ama hangdokre anoba laboratory ado hospital asigi Department of Transfusion Medicine na puthokpa achamba thoram amada RIMS ki director Professor A Santana haudoktuna miyamda sinakibani ngasigi thoram aduga mari leinana director Santana ngase hangdokliba anoba lab ase ana laingi thabak tawriba doctor nurse amadi anaba singdasu chawna kanaba ama piba ngamlagani Maruaina idagi longnaganba leina makhal singda leina aduge layong uthokpa haudringaida kablubadagi nadaba mida leina adu longnaba kaya tholakpa adusu anoba laboratory asina madugi awaba leiraroi haiki amaromda RIMS ta hojik saba horiba blood bank ki tonganba block asisu athuba matamda loisinduna state asida gi awaba leiriba asisu athuba matamda kohannaba honaragani haina director na makhatana haiki FPS ki agent sing loinana PHS amasung AAY gi Kakching district ki card holders singi ration card Aadhaar ga loinana beneficiary gi data sing punna yaukhidaba sing ration card ki photocopy amadi Aadhaar card Aadhaar seeding taunana naraba DSO CAF NPD Kakching da chaliba January tha asigi tang kungani thoi fawbada submit tawgadabani haina Deputy Commissioner Kakching Kengo Juringlana thadorokpa cherolamana hairi Dhanamanjuri University DMU da leiriba oja singi issue asi hana loisenbiyo makhatana oja singi wafam tabidaba targadi akanba khongjang sangselakpa yai haina Ad hoc Committee of Constituent Colleges of Dhanamanjuri University ki convener Dr. K Anthony Singna phongdokre
DMU authority na laukiba warep ki mayokta yaningdaba utuna ad hoc committee of the constituent colleges of Danamanjuri University gi oza singna DMU science da chathakiba wakat mifam aduda mahangna makha taraduna hai DMU semlaktringai mamangdagi amadi matamdagi DMU sembada yauriba constituent college mangagi oza singi issue sing hana settle tawbiyo haina tanduna lakhibane Masibu Nathairaga Handakta DMU na nauna recruitment tawgani haibagi wafam lakpadagi committee na DMU authority da ultimatum pisinduna matam thakiba laikre adubu ngasi phawbada karigumba reply amata laktabadagi committee gi mifamna warep loduna ngarang January gi 5 dagi online class na chingba leptuna khongjang sathaba haukre makhatana hairiba constituent college singda wakat mifam gi khongjang sathakigani masigi manung phawbada authority na tabidaba taragadi masidagi henba khongjang kaya sangsilakani hainasu mahana makhataki Sahitya Seva Samiti Manipur District Headquarters Kakchingi ngase famkiba Executive Committee gi mifamna haukiba chahi 2020 gi December tha amadi chaliba chahi 2021 gi January gi tha da Laikhidraba Manipur gi saknairaba aiba ani haibade Aribam Chitresor Sharma amadi RK Jaljit Singh gi mafamda ikai khumnaba utpa oina minute ani tumina leptuna awaba phongdoki loinana makoi gi imung manungi awaba dasu saruk yabaga loinana Laikhidraba Singhi Thawaina Ingna Chingna Lainanaba Isorgi Mafamda Thawni Jaki Haina Sahitya Seva Samiti Manipur Kakchingi Secretary na Thadorokpa Cherolamana Phongdorakli Cherolasina Makha Taribadi Chaliba Thasigi Tang 15 da Pangthokadoriba Samiti gi 53 suba Mapok Kumon Thauramda Ahanba oina Honor to Reader Haina Mingthonduna Lairik Pabagi Hainabibu Henna Khumang Chausinaba Kakching Khunjai Lekai da leiba Naurem Amuyaimada Samiti na Achamba Khudol Sinargani Hairi Health and Family Welfare Manipur gi Deputy Secretary Dr. Sonia Oinam Thadorokpa Cherolamagi matungina Food Safety and Standards Authority of India FSSAI gi license fee offline gi kuthangda treasury chalan oina piba adu chaliba tha January gi tang amadagi loba leple maramasina stakeholder khudingmakna offline da treasury chalan oina license fee thibinaba khangalakle adubu FSSAI registration fee di hairiba treasury chalan gi kuthangda adum laukigani hairi Coronavirus ase nungsitasu sandokpa ngami haina study amana hairi tawbatabu nungsita sandokpa ngamlabasu marks ublabadi changba ngamde hairi study ado CSIR Center for Cellular and Molecular Biology CCMB amasong CSIR Institute of Technology IMTech na punna tawminabane scientists sing aduna Hyderabad amadi Chandigarh da leiba hospital ahumga tanaraga study adu tawkhibane hospital gi ward singdagi air sample loraga study tawbada virus particles sing phangkhibane hairi COVID-19 positive case ki myoi singna leramba ka singdana virus particles henna phangki kuina leramba mafamna henna leramba phangki adubo air conditioned rooms natragana nungsitka henna leitaba mafamdadi virus particles sing ka henna phangkide hairi IMTech के डायरेक्टर संजीव खोसलाना मार्क्स उपना ख्वाइदगी फबा उपायनी हाइकी मध्य प्रदेश के भोपाल दा कोरोना वायरस के ट्रायल तौबदा वाथोक ओइरे लोकल प्राइवेट हॉस्पिटल दी पीपल्स कॉलेज ऑफ मेडिकल साइंसेस ना मियामदगी मसागी अयाब याउदना वैक्सीन अदुगे ट्रायल तौकी हाइरे भोपाल गे ओरिया बस्ती दा लैबे रेखा कौबे नुपी अमना हाइकिबदा इंजेक्शन पीरबदे कोरोना वायरस ना नारारोय हाइदुना हॉस्पिटल अदुना खंगनबदगी वैक्सीन अदु पीकी मंगोंदा वैक्सीन अदुगी साइड इफेक्ट की मरमदा करिसु खंगनखिदे इबा पाबा हैतबा मंगोंदा फॉर्म अमदा साइन तौहनके हॉस्पिटल अदुगी टीम सिंग लाक्तुना ओरिया बस्ती गे गरीब नगर शंकर नगर अमदी जेपी नगर गी मियामदा वैक्सीन अदु पीरखिबने हिदाक अदुगी ममल ओइना लुपा 450 लौके हाइरिबा सेनफम अदु मखोइददी यामलबा सेनफम नि हाइरि नुंगतिगी हजिरा सुबा चाही 38 सुरबा जितेंद्र नरवाला कौबा मियोय अमना फोंदोरखिबदा ममानबा अमना ब्लड टेस्ट तौगदबने हाइबदगी माग हॉस्पिटल अदुदा चलुखिबने डिसेंबर 10 दा माग वैक्सीनेटेड तौके डिसेंबर 10 गा मरी दा चेकअप चलुबदा टेस्ट तौबगिने हाइदुना लुपा 150 पीनबा खंगलखि लाइरबा ओइबनिना
madu piba ngamkide adumoinamak masamangna hidak langthak leiba taki sel leitrabanina angangsing chananaba leitaduna charasu henki hairi amaromda hospital adugi din AK Dixina haikibada mioi khudingmak masada khanganki amade ayaba lauki ICMR ge guidelines inki haiki aroibada maroiba pau mohna pizari Nifu Tarulak Suba Manipur Press Club ki Foundation Day Thauram IPR ki Minister Thongam Bisorjina Athoiba Mitung Oiduna Pangthokre Chief Minister N Birena Lekhidraba NDRF ki N Binoy gi Mayumda Chatuna Imung Manunga Unakre Loinana Kakching Assembly Constituency ki MLA Okpa ki Thauram Pangthokpa Yaroi Haibagi Irang Thokre Masigi Damaktari MS Paodam Loisinjari Myambo Mohanna Khurumjari